ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯅꯣꯡꯄꯣꯛ ꯁꯪꯖꯦꯟꯐꯝ ꯀꯧꯕ ꯃꯐꯝꯗꯨ ꯆꯠꯄꯗ ꯑꯩꯅ ꯍꯜꯂꯒꯦ ꯇꯧꯕ ꯀꯥꯟꯗ ꯃꯅꯤꯡꯗꯒꯤ ꯏꯆꯟ ꯑꯁꯤꯅ ꯀꯧꯔꯛꯑꯦ, ꯏꯕꯨꯡ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯅ꯫ ꯑꯗꯨꯒ ꯏꯆꯟ ꯑꯗꯨꯅ ꯂꯥꯛꯑꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯃꯥꯅ, ꯏꯕꯨꯡ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯁꯨ ꯅꯥ ꯐꯖꯅ ꯇꯥꯗꯦ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯐꯖꯅ ꯇꯥꯗꯕꯀꯣ, ꯑꯗꯨꯅ ꯃꯕꯨꯡ ꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯄꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯕꯨꯡ, ꯑꯗꯨꯒ ꯏꯕꯨꯡ ꯂꯥꯛꯄꯁꯦ ꯑꯩꯁꯨ ꯑꯝꯇꯪ ꯎꯅꯍꯧꯒꯦ ꯍꯥꯏꯅ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯄꯅꯤ꯫ ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯊꯧꯅꯥ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯁꯦ ꯁꯔꯖꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥꯛꯇꯔꯅ ꯌꯥꯒꯅꯤꯅ ꯍꯥꯏ ꯃꯗꯨ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁꯔꯖꯔꯤ ꯃꯇꯥꯡꯗ ꯑꯩ ꯉꯝꯗꯕ ꯏꯆꯟ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯒꯅꯨ, ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯧꯔꯛꯏꯇꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯒ ꯏꯆꯟꯗꯨꯕꯨ ꯑꯩꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤꯀꯣ, ꯃꯥꯒꯤ ꯑꯉꯥꯡꯁꯤꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯅ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯆꯟꯅꯤꯅꯀꯣ꯫ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯏꯆꯟꯒ ꯎꯅꯕꯒꯤ ꯃꯇꯥꯡꯒꯤꯅꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ, ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯏꯆꯟ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯐꯕ ꯍꯥꯏꯅ ꯃꯁꯤꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯏꯆꯟꯕꯨꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ, ꯏꯆꯟ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯇꯧꯒꯅꯨ, ꯑꯉꯥꯡꯒꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯨꯃꯥꯏꯅ ꯅꯥ ꯄꯪꯖꯔꯒꯁꯨ ꯗꯗꯥ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩꯕꯅꯤꯅ, ꯑꯗꯨꯒ ꯗꯗꯥ ꯍꯣꯏꯁꯨ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯗꯅ ꯃꯥꯏꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯗꯤ ꯉꯥꯏꯔꯤꯕꯀꯣ꯫ ꯀꯔꯤ ꯃꯐꯝꯁꯦ? ꯇꯈꯦꯜ ꯉꯁꯤꯁꯦ ꯇꯈꯦꯜꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯃ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯉꯥꯡꯁꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯑꯣꯏꯕ, ꯑꯩꯁꯨ ꯈꯪꯗꯕ, ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯈꯪꯉꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯕꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯊꯥꯖꯤꯟꯕꯁꯦ ꯆꯦ ꯆꯥꯡ ꯂꯣꯏ ꯗꯤꯁꯦꯕꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯩ ꯂꯣꯏ ꯇꯥꯟꯅꯕ ꯂꯣꯏꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯦꯃꯤꯠꯇ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯨꯒ ꯇꯧꯕꯒꯤ ꯆꯥꯟꯁꯁꯦ ꯇꯧꯔꯅꯤ ꯍꯥꯏꯔꯗꯨꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯔꯀꯥꯔꯒꯤ ꯉꯥꯏꯕꯅꯤꯅꯀꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯒꯤꯁꯦ ꯗꯥꯛꯇꯔꯅ ꯀꯩ ꯍꯥꯏ? ꯃꯥꯏ ꯅꯥꯁꯦ ꯇꯥꯗꯕꯀꯣ, ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯃꯥꯅꯦ ꯑꯃꯅꯅꯦ 20 ꯃꯅꯨꯡꯗ ꯅꯠꯇꯦ 100 ꯄꯤꯛꯈ꯭ꯔꯕ ꯃꯅꯨꯡꯗ 20% ꯈꯛꯇꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯒ ꯁꯤ ꯍꯥꯞꯄꯤꯅꯤꯀꯣ꯫ ꯑꯗꯣ ꯃꯥꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯅ ꯏꯆꯟꯅ ꯍꯥꯏꯁꯦ, ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯣ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯥꯅꯦ ꯄꯥꯔꯇꯤꯗꯣ, ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯃꯐꯥꯎ ꯐꯤꯕꯝ ꯆꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯇꯥꯏꯀꯣ꯫ ꯑꯗꯣ ꯃꯥꯏ ꯐ꯭ꯌꯨꯆꯔꯗꯤ ꯍꯧꯔꯤꯇꯅꯤ, ꯃꯥ ꯁꯤ ꯐꯥꯒꯦꯔꯥ, ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯨꯡꯗ ꯐꯖꯔꯅꯤ꯫ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯣ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨ ꯃꯣꯏꯅꯅꯦ ꯃꯇꯝ ꯂꯦꯞꯄꯛꯇ꯭ꯔꯤꯕꯀꯣ꯫ ꯃꯇꯝꯗꯣ ꯁꯨꯝ ꯑꯩꯅꯗꯤ ꯁꯨꯝ ꯑꯉꯥꯡꯁꯦ ꯄꯤꯕꯅꯤꯅ ꯁꯨꯝ ꯃꯃꯥ ꯕꯕꯥ ꯃꯤꯒꯤ ꯑꯃꯒ ꯍꯧꯃꯤꯟꯅꯕꯗꯤ ꯃꯃꯥ ꯕꯕꯥ ꯀꯧꯕꯗꯤ ꯂꯣꯏ ꯍꯩꯔꯦꯕ꯫ ꯑꯗꯨꯅ ꯁꯨꯝ ꯏꯆꯥꯅꯤꯅ ꯃꯃꯥꯃꯛꯇ ꯀꯧꯍꯟꯅꯤꯡꯉꯦ, ꯑꯗꯩ ꯕꯕꯥꯃꯛꯇꯁꯨ ꯀꯧꯍꯟꯅꯤꯡꯉꯦ, ꯑꯗꯨ ꯀꯧꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥꯅ ꯀꯧꯔꯉꯩꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ꯫ ꯈꯟꯒꯅꯨ ꯀꯔꯤꯝꯇ ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯀꯣ꯫ ꯑꯗꯨ ꯅꯥꯒꯤꯁꯦ ꯁꯔꯖꯔꯤ ꯇꯧꯔ ꯐꯅꯤ ꯍꯥꯏꯗꯣ, ꯑꯗꯨ ꯄꯥꯜꯂꯒꯗꯤ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯀꯥꯕꯣ? ꯁꯤꯁꯦ ꯄꯥꯜꯂꯒꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥꯡꯕꯁꯦ ꯃꯃꯤꯡ ꯀꯩ ꯊꯣꯜꯂꯤ? ꯖꯤꯅꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯗꯣꯔꯤꯀꯣ꯫ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯖꯔꯤ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯑꯣ, ꯗꯗꯥꯒꯤ ꯅꯝꯕꯔ ꯂꯧꯔꯣ ꯈꯪꯕ? ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯗꯨꯝ ꯑꯩꯁꯨ ꯑꯉꯝꯕ ꯀꯩ ꯃꯇꯦꯡ ꯑꯩ ꯀꯩꯅꯣꯗ ꯁꯤꯖꯗ ꯑꯣꯏꯅ ꯌꯦꯡꯉꯦꯕꯀꯣ꯫ ꯑꯗꯨꯒ ꯁꯤꯖꯗ ꯌꯦꯡꯉꯒ ꯁꯤꯖꯒꯤꯗ ꯅꯪ ꯅꯥ ꯐꯔꯣꯀꯣ꯫ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯁꯦ ꯊꯨꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ, ꯅꯪꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯅꯝꯃꯁꯤꯀꯣ ꯍꯧꯖꯤꯛ꯫ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛ, ꯑꯩꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯅꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯒꯥꯔꯤꯒ ꯊꯧꯔ ꯂꯥꯛꯏꯁꯦ ꯎꯔꯕꯁꯦ, ꯀꯔꯤꯝ ꯈꯟꯒꯅꯨ꯫ ꯃꯥꯁꯨ ꯑꯗꯨꯝ ꯃꯥ ꯁꯤ ꯄꯥꯜꯂꯒ ꯍꯧꯖꯤꯛ ꯆꯥ ꯌꯥꯏꯗꯅ, ꯍꯧꯖꯤꯛ ꯑꯦꯗꯖꯁט ꯇꯧꯔꯣ, ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯐꯔꯛꯀꯅꯤꯀꯣ꯫ ꯏꯆꯟꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤꯕ ꯑꯝꯇꯪꯒ? ꯊꯣꯏ, ꯌꯨꯝꯈꯥꯏꯕꯝ ꯊꯣꯏꯒ ꯎꯅꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯑꯉꯥꯡꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯁꯨ ꯈꯪꯗꯕ ꯉꯁꯥꯏꯗꯩ ꯂꯥꯛꯄꯗ ꯅꯪꯅ ꯍꯥꯏꯔ ꯈꯪꯉꯤ꯫ ꯐꯣꯇꯣ ꯑꯃꯃꯝ ꯅꯝꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯩꯁꯨ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯄꯤꯛꯈ꯭ꯔꯕ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ, ꯀꯩꯁꯨ ꯈꯪꯗ꯭ꯔꯕ, ꯃꯤꯠ ꯄꯥꯡꯉꯛꯄꯗ ꯉꯥꯏꯕꯀꯣ, ꯃꯥꯏ ꯄꯨꯟꯁꯤꯁꯤꯒ ꯏꯆꯥ ꯖꯤꯅꯥꯒꯤ ꯄꯨꯟꯁꯤꯁꯤꯒ ꯊꯣꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫
ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯋꯤꯁ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯊꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯖꯤꯅꯥꯒꯤ, ꯍꯥꯏꯕꯗꯤ ꯃꯅꯥꯅ ꯐꯖꯅ ꯇꯥꯕ ꯉꯝꯗꯕꯁꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯑꯣꯏꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯤ꯫ ꯑꯗꯣ ꯑꯣꯄꯔꯦꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯑꯩꯁꯨ ꯇꯧꯖꯒꯦ, ꯃꯁꯤ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ꯫